Maheiroi Humbudra Khanghoudana Narakpadagi Tengnoupal District Laiba Sita Government High School Matam Kaktana Thong Lonkhre Teachers Day Pangthokani Tauram Labasu Yaithokre Tauram Badusu Yaithokre Pawasigi Manung Chana School Asigi Maheiroi Humbudra Haukiba Chayol Amagi Manungda Khanghoudana Narakpadagi Fiba Masi Yaurakibani, Maheiroi Singi Marakta, Anaba Kaya Yaurak Libasing Adu, Maruoina, typhoid, seasonal viral infection, Natraga, mosquito borne disease Singdigi, Oigani Haidi. Ahan Bagi Oina Maheiroi Singadu School, Asidagi kilometer Taragani Pan Lapna, Tengnoupal District Headquarter da Laiba, Primary Health Center PHC da Pukatuna Laikat Naki, Adumoinamag, PHC Aduda Famung Matik Chana Laitabana Madam Oiraga Maheiroi Ayamba Mayumda Laying Chathanaba Kanganki Oiragliba Fiba Masigi Yanglaga Cookie Student Organization KSO na School Management and Development Committee ga Kutsam Naduna Medical Team Ama School Asida Atubada Tharak Pagaloinana Free Medical Camp Amasung Malaria Fogging Drive Chathanaba Chief Medical Officer Dangarang Wakatki KSO District Education Secretary Mimin Matena Fongdok Rakibagi Matung ina Maheiroi Humbudra Hausikshu Masanungaitana Lady Makoida Analayengi Kudung Chaba Fanghanba Yamna Mathoktai Amasung Kangdigi Sandokpa Laina Sing Makatana Sandok Tanaba Hotnaba Changi Haidi Fibamasi Laksil Haudrabadi Makatana Atopa Maheiroi Singda Sandok Raktuna Hena Kudung Chadaba Mayuk Nabayai Health expert Singi Matung ina District Asigi Tongan Mamafam Sing Maru Oina Manung Hanjin Bamafam Singda Analayengi Tabak Hena Kumang Yangsin Hanbagalunena Ising Amasung Kangdigi Sandok Palaina Sing Makatana Sandok Patinganaba Authority na Nagadabani Haina Fongdorakli Hauzik Faubagi Oina Maheiroi Humbudra Khanghoudana Narakpa Sina Makatana Fium Fagalaktriba Fauba Sita Government High School Asi Thonglole Haidi